Imoinu irat thoni numit amasung gan ngai kumhei na lakpada Federation of Haumi na miyam da yafa pausal pirakli Federation of Haumi ki President Sapam Jajado manin na thadorak pa cherola manahai ipa ipu singna pangthok tuna lakpa inat lining ki chatna bingak liba thoram singi manungda imoinu irat thoni thoram asisu amani nakalamaram da gan ngai na kabui phurup ki khwai ki chawba lining laison amadi nat ki oiba thoram amani kumhei sing asna lakpada lamdam asigi miyam da yafa pausal pizari kumhei sing asna pada lamdam asigi phattaba khudingmak mangkhiduna amato eba wakal na pulaga nungsi chanaba purakpo oirasanu chahi amaga tha nipan pharaba lan asida lamdam asi ingthaba laihandre amade kuki khutlai paiba singna maning makha tawhanduna phurup kanglup kaya gi punsida amadi khudai da akaiba piri cherak asta lining laison chatnabiga mari lainaba thoram asi pangthok taba yadabana misi bina thokliba amadi awaba tariba imung sing amasung kanglup ki khudong sadaba nungai roi dabasu khantharaga kumhai pangthokpa si tangai phadaba lai maramaduna thoram asi laibak macha tana pangthok piu haina su cherola sina makha tana phokdorakle